ngasi di pengba atoi ba thong bagi video chage nga se sempham dagi sumaina semaga pire ko ado ina nga atoi ba thong na bagi mong da sumaina pis macha macha ka aga seme ado nga se maru marang mathak mathak haplani han bada phadigo maru ta khaiba tablespoon ama jira maru ta khaiba tablespoon ama mathang da gulmaris maru ta khaiba se tablespoon tang khaima mathang da aina mai da ngau thoga ta khaiba morok ni ko sigi morok se tablespoon ama hapani aduga machu se tablespoon tang khai khatang helamna aduga sina mithi maru ta khaiba se khujapi ahum mari gumbai chang da hapani thum se chanaba chang dagi khati tang han tharap tawna hawke ko aduga hangam thau se tablespoon ani hapani aikoina hapliba maru marang thau thum pumnamak siga nga siga ningthina amuk tot minarani sumaina tot minarba matungda nga si makhum khumjilaga minit 30 dagina kun phawa thamlani minit kun gi matungda nga si makhum hangdolani angtang aikoi phajana totpirani ko mix tawbirani adudi huji nga si thongba hobo yani nga thongna bidong ta hangam thau lorani thau se khabai se ani makhaini ein longdoi se ko thau se phajana sala matungda gas ki flame se medium da thamlani aduga maru marang sing ngauba hobo yani nga thokbani na tespata mana se achauba mapumda ahum hapani ko khariam na hape morok akangba ani mithi maru sina tablespoon sigi saru ahum thokpagi ama jira mapum sina tablespoon tangkhai ama haplani aduga angtang sumaina ngaubirani jira mapum sina karaktinga mithi maru sina kadringa machudi sumaina khaji khaji onsilakwa matam sida tilhau se medium size ki me orap chawba tilhau da adu mapum ama porop na soiraga haplani minit makhai mutang gas ki flame se medium da thamlaga ngaur matungda sugaiba tilhau se mapum achauwa amani ko hapi se sugaiba tilhau se hapaga amu gas ki flame se medium da dum thamlaga chawrakna minit ama gumba ngaur matungda hauji napakpi mara se hapani ko sing sugaiba sisu tablespoon ama hapani aduga amu moising je puna gas ki flame je medium da dum thamlaga ngawina dilhau maroi napakpi mara amadi singsina maya orap mulaknaba matamda maroi nakupi khara hapani maroi nakupi atekpa se haplaga chawrakna minit makhai gumba ngaur matungda sugaiba sanam se khare yamna habdi tablespoon se khara chawa tablespoon se khara chomna tablespoon se ani makhai haplani aduga moising je puna ngawina ni maroi mapang singche mulakpa matam phawba habdi thau thadorku matamda adu khobo ngawdeni ko ado hoji chawrakna minit ani gumba gas ki flame je medium da dum ngor matungda khaji khaji munsilakle matang sta hing je tablespoon takhai ma hapani aduga mu ngawina ni hauji maroi mapang singsina thau se thadorakle adudi hoji yaingang se tablespoon sigi saruk ahum thokpagi ama hapani aduga yumde semjaba garam masala ne aduna aina chang khangna adum hape habdi garam masala se kari gumbada yamna hena yakpasu yaw ko adu aina chang khangna semjabani na tablespoon sigi saru ahum thokpagi ani haple ko maroi mapang singje ningthina mulaknaba matam sida nga se hapsilani nga hapla matung dadi gas ki flame se medium da thamamba se low da thamlani aduga nga se ngaudoini nga se hapla matung da aina haribop atekpa khara hapsile haribop se hapla matung da khangi mana ani se pairaga nga se mathak maka olaga ngaurani nga se chawrakna minit makhai gumba mathak maka olaga ngaurba matung da nga siga ngaukiba maroi mapang singjiga ningthina mix tore ningthina totminare adudi nga se gas ki flame se low da dum thamlaga chawrakna minit ani ngaur matungda nga se aigumba napsillamagadi habdi khangda napsillamlagadi gas ki flame se muthalani aduga ngahaktang minit ama gumba ama makhai gumba inghalaba matungda muro atekpa ama tangkhai khairaga hapani aduga khangi mana ani se pairaga harap nga se mathak makha onba yabra yengani kaigumba onba yaragadi dum olani khabai thadabida ado yadragadi khabai dum thaba yai ko harap nga se sumaina khara lengaba matungda nga sinna khangsida napsindre khanga matungda gas ki flame se chukhalani khabai ma sijinaraga tamna nga se mathak makha olani nga se sumaina mathak makha onba lor matungda gas ki flame se loda muk thamlaga nga se minit ama makhai dagi na ani phoba amuk ngaurani minit ama makhai ani ngaur matungda nga se khabai tharaga tamna mathak makha amu olani sumain tawdana nga se minit 3 nipan ngauraga thonglaba matungda nga se masa khaji khaji tasilakle khamin sinba tangkhai ama masung machamcha soiraga hapani umrok masung machamcha haphorani charam sugaba tablespoon ama tilhau sugaba tablespoon ama haplani khangse makhum khumjilani gas ki flame je low da thamlani aduga minit ama thonglani minit amai matungda makhum hangdoklani khabai thaba yabra yengani nga se khangsida napsinbra yengani kaigumba nga se khangsida napsilamdragadi adum khabai thaba yare kaigumba napsilamlagadi gas ki flame je muthatlaga nga inghala matungda nga se mathak makha adum onba yai ko aigi nga sidi khangsida napsilamdre khabai se adum tamna thare ko khabai se tharaga nga se mathak makha ole fadigom maru takhai se tablespoon tangkhai ma jira maru takhai se tablespoon tangkhai ma kulmaris maru takhai se tablespoon sigi saruk mari thopagi ama morok makupsina tablespoon sigi saruk ahum thopagi ama haplani ko aduga amu ngawinarani maru marang singsiga nga siga phajana ningthina ngawminarba matungda gas ki flame se low da dum thamlaga khangde makhum khumjilaga atopa minit ama makhai ama mo nga se ngaurani minit ama makhai ngaur matungda makhum hangdoklani nga se khara chawba nga ni habdi kg ahum taba nga ni ba aduna nga si dagi thau se yam thole
nahangay chaba nga se akhuna chorakna kg amma makhai taba nga ni ngasi nga sidi kg ahum tare ko ahum kitang hilamna ta ha aduna nga se am khara li re ha li ramna thau se am thole khangdi makhum khumjilaga gas ke to pana kalamada low flame da nga se ngaurga thongani hojik ngauthoknaba besan se tablespoon amma makhai laure masai se ising khar yam na haplaga besan se thitlani besan je ising sida thitpa lor matung da tasina nga sina thau tholak li chiga hairadi hadi nga thongba yarba thau siga hairadi aidi nga thong se sok tawningdre adubu nga atoiba thongba sidi sok tawdraga di haw tamnina hangam thau yam da video tablespoon amma makhai gumbai changda laujare masai se jira mapum se teaspoon takai phama taba tespata mana tangkhai ma ina thadatlaga hape ko aduga maroina kopi atekpa se khara hapni aduga chanam manau mari manga maga hapaga ngawinare maina maroina kopi chanam sina mulaklaba matam sida ngasagi besan athitpa mahi da hajilani aduga besan athitpa mahi je chorokpa nga hajini ba tanja se aina ngasai hanbida nga je maru marang topada thum khara hapado aina chanaba changda hapana ti haiki aduna thum khara hape adi ensang chiga chana na bana khara hapchilani aduga thum chakna matungda mahi se chorokle matang se ja ngasagi athongba nga se hapchila ensang mahi se sumaina phajana chorokla matungda gas ki flame se medium da thamlaga nga che makhum khumlaga minute manga sawhale minute manga sawla matungda makhum hangdole ensang mahi se phanam kang sinlamle yam lang busunatre yam nang busunatre adudi phadigom atekpa khara hapchilani phadigom atekpa se hapla matungda khabai ma sijinaraga tamna khoi mix torni otlani loire nga thumba gas ki flame je mutalani ha interact matungda nga se khajitang di nang silakini ko nga sidagi tholakpa thawsina maram orga nga thongse thawse khare yamamni na kaisu loina bak chaba ngamaroi nga se aduna aina dasakucha champut ama hape aduga maru oina yongchak ka aluga ironba amasu hape ko adudi nga thongba sijuloramni na ai video se ngasi gi matang sida loisinjarage yengbiriba singbu thagatchari